Video tabi ba puno po Gorbachev na han magta data ram na okchari ngasi gi video asti lakadra July gi tang kutaruk amasung kutarita pangthokadoriba Amazon gi Prime Day sale asida adomna laihoba yaba smartwatch kharagi matangda khangatjaraka semjaba video ni hariba sale asigi manungda hariba smartwatch sing asi ahom molda adomna laihoba yai haiduna ngasi gi video asi collector matungda semjabani ngasi gi video asibu miyang tabi ba puno na video asibu like tawshan view channel asibu subscribe tawdriba orgadi channel asibu subscribe tawshan view ngasi gi video asibu loi phautang ingminarsi ngasi video asi matang asida hojarage ngasi video asi matang asida hojarage ngasi video asidi lakadoriba July gi tang 16 tagina 18 fawbu chathagadoriba Amazon gi Prime Day sale gi matang tani hairiba sale asida adomna hiram khudimaki polam singda yamna chawna discount uba phangbigani loinana hairiba sale asida adomna HDFC Bank ki card sing sinabiragadi 10% instant discount so phangbigani loinana ngasigi video asida khangatchariba sing asidi sumnatagi smartwatch singi matangdani adomna atopa potlam singi matangdasu heina khambini lagadi channel asibu subscribe tawbiu amadi notification bell dasu nambiu yamna athubu matamda hairiba sale asigi mari lenaba anoba video amasu thagatcharakani adongi screen da ahanbada ubiriba smartwatch achi Zebronics company gi Amzefit 4220 CH ni hairiba smartwatch asida adomna phone lakpa matamda smartwatch asidagi phone paikhatlaga wari sanaba amadi phone tawbu yabagi features sing yauri hairiba smartwatch asida masagi oina inbuilt speaker amasung microphone sing yauri matamga chunaraba blood oxygen level monitor tawnabagi tamakta amadi BP monitor tawnabagi sensor singsu yauri hairiba smartwatch asi adomna hairiba offer asi manungda lupa lising mari ki makhada yam line leiba phangbigani mathangda adongi screen da uriba smartwatch asi Amazfit Bip U Pro ni hairiba smartwatch asidasu matamga chunaraba built-in GPS built-in Alexa amadi electronic compass na chingba yauri hairiba smartwatch asisu adomna lupa lising mangagi makhada hairiba sale asigi manungda yamna line leiba phangbigani mathangda adongi screen da uriba smartwatch sing asigi manungda Realme Watch 2 Pro hairiba smartwatch asi July gi tang 16 da launch tawraba matungda ahanba oina hairiba sale asida adomna leiba phangbigani loinana flash edition watch oina board ki maikai da kisu anoba smartwatch sing uba phangbigani mathangda adongi screen da ubiriba smartwatch asi Noise company gi Color Fit Pro 2 Oxy ni hairiba smartwatch asisu sale asigi manungda adomna lupa lising ahum gi makhai gi makhada yamna laina leiba phangbigani amadi hairiba smartwatch asida HDFC Bank ki 10% offer yauraga amukki hena ataba mamalda uba phangbigani da adongi screen da ubiriba smartwatch asi Amazfit GTR2 ni hairiba smartwatch asi lupa lising tarahumdoida fangliba asi hairiba sale asigi manungda masidagi hena taba mamalda amadi HDFC Bank ki offer galoinana yamna ahom mamanda leiba phangbigani hairiba smartwatch asidasu built-in call support karigumba adongi phone da lakpa phone adu hairiba smartwatch asidagi okpa paikhatpa amadi wari saba soidana makki yagani hairiba smartwatch asidasu inbuilt speaker amasung microphone chingba features kaya piri mathangda adongi screen da uriba smartwatch asi Watch company gi smartwatch ni hairiba smartwatch asisu lupa lising ahum makhai gi makhada yamna ahom mamalda hairiba sale asigi manungda uba phangbigani mathangda adongi screen da uriba smartwatch asina Noise company gi Color Fit Ultra ni hairiba smartwatch asisu ahanba sale asi July gi tang 13 tagi hogani loinana hairiba smartwatch asi sale asigi manungda amukka hena ahom mamalda leiba phangbigani mathangda adongi screen da ubiriba smartwatch sing asidi TicWatch GTH amadi Firebolt company gi smartwatch sing ni hairiba smartwatch sing asisu hairiba sale asigi manungda
ahanba oina sell tawgadaba smartwatch singni amadi hairiba smartwatch sing asida matamga chunarba bluetooth calling na chingba anoba features kya support tawri hairiba smartwatch sing asi adomna laibinabagi damakta hena kudong sana bagi damak hairiba video asigi description da mathakta pankriba amadi tungda lakadaba smartwatch sing asigi link adu sungsoi soidan description da hapsaramge mathangda adongi screen da ubiriba smartwatch asisu Pebble company gi smartwatch ni hairiba smartwatch asidasu matamga chunaraba bluetooth calling amadi blood oxygen monitor chauna bagi damakta sensor singsu yauri hairiba smartwatch asisu ahanba oina hairiba Amazon Prime Day sale asidagi hauna Amazon da fangba horagani adomna hairiba smartwatch asisu adomgi apambagi matung ina yengbibada tangai fadana adumak faragani mathangda adongi screen da ubiriba smartwatch sing asidi TicWatch E3 amasung Orbit hairiba smartwatch sing asini hairiba smartwatch sing asisu lakadoriba Amazon gi Prime Day sale dagi horaga Amazon da available oiragani hairiba smartwatch sing asi ahanbo oina hairiba sale asida launch tawgadabani aduna hairiba sale asida adomna laibi honabagi damakta yengba matamda hena kudong sagani mathangda adongi screen da ubiriba smartwatch sing asidi Huawei Band 6 amasung Firebolt Ring hairiba smartwatch sing asi lakadoriba Amazon gi sale asida ahongba mamalda amadi launch tawgadaba smartwatch sing ni mathangda adongi screen da ubiriba smartwatch sing asidi Chumbak hairiba Indian company asigi smartwatch amadi Xiaomi Style Fit GSW6 ni hairiba smartwatch sing asi yamna ahongba mamalda adomna hairiba sale asigi manungda leiba phangbigani amadi Xiaomi Style Fit hairiba smartwatch asi lakadoriba sale asigi nagidmakta launch tawgadaba smartwatch ni mathakta panjakriba smartwatch sing asida matamga chanaraba blood oxygen monitor amadi atopa fitness tracking monitor na chingba makhalsuna yauriba amadi Bluetooth call support na chingba yauba smartwatch kaktani adomna mathakta pankriba smartwatch sing asigi manungdagi adongi matamga chunaba amadi adongi apamba brand ki matung ina leibibada henamak khudong sagani hairiba smartwatch khudingmak asigi link su video gi description da sungsoi soidana pijaramge mathangda adomna screen da ubiriba smartwatch ani asidi Amazfit GTS2 mini amsung Apple Watch SE hairiba smartwatch sing asini hairiba smartwatch sing asisu screen da uriba mamal sing asidagi tana hairiba sale asigi manungda yamna ahongba mamalda amadi offer ga loinana amasung SDFC Bank ki 10% instant discount ga loinana yamna ataba mamalda leiba phangbigani list asigi aroibada adongi screen da ubiriba crossball ki smartwatch sing asi lakadoriba Amazon gi Prime Day sale asida launch tawgadaba amadi ahongba mamalda phangbigadaba smartwatch sing ni hairiba smartwatch sing asisu adomna adongi apamba amadi design gi matukina yengbibada thoinamak kaingai oiroi mathakta panjakriba smartwatch sing asigi link adu ngasigi video gi description da sungsoi soidana hapcharamgi adomna adongi apamba design amadi company gi matung ina hairiba smartwatch sing adu changlaga yengbiba amadi leibada hena kudong sana bidamakta description da pijariba link asidagi changlaga soidana makki yengbiyo masini lakadoriba Amazon gi tang kuntaruk tagina kuntariat fawba chathagadoriba Prime Day sale asigi matangda samlapa amadi smartwatch singi damakta oiba semjaba video asibu mityeng tabiriba pumnokna video asibu like tobiramu channel asibusu tungdasu asikumba anova video kya yengbiramgi damakta subscribe tobiramu amadi video asibu share tobiramu masini ngasigi Amazon gi Prime Day sale asigi matangda samlapna semjaba video asibu miryeng tabiriba pumnamuna video asibu like tobiramu tungdasu asigumlaba nungairaba video kya yengbinabagi damakta channel asibu subscribe tobsanbiramu amadi video asibu share tobiyo ngasigi oinadi matang asida loisinjari matungda anoba video amada amuk thengnarasi mayam punmoktagi kainabagi athang nijari